Isreal amasung USAꯒꯤ ꯃꯥꯏꯀꯩꯗꯒꯤ 28 February ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯅꯛꯅ ꯆꯠꯃꯤꯟꯅꯕ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯀꯌꯥ ꯑꯃꯒ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯁ꯭ꯄꯥꯔꯛ ꯑꯣꯏꯅ ꯊꯣꯔꯛꯇꯨꯅ ꯉꯁꯤ ꯏꯔꯥꯟ, ꯏꯖꯔꯦꯜ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯖꯤꯜꯂꯛꯂꯤ, ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯆꯌꯣꯜ 2 ꯐꯥꯒꯗꯕ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯐꯝ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒꯅꯤ, ꯃꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀ꯭ꯂꯦꯝ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯏꯖꯔꯦꯜ, US ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯈꯛꯇꯒꯤ ꯔꯤꯖꯅꯦꯜ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯏꯐꯦꯛ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ, US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯀꯔꯝꯕ ꯐꯤꯚꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯡꯖꯔꯤꯕꯒꯦ, ꯀꯔꯝꯕ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯡꯖꯔꯤꯕꯒꯦ, ꯑꯗꯨꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯎꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤꯅ ꯂꯣꯏꯁꯤꯟꯗꯕꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯛꯂꯕꯒꯦ? ꯏꯔꯥꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯔꯤ, ꯑꯗꯨꯒ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯡ ꯐꯪꯂꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ 28 Februaryꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯦꯛ ꯍꯥꯠꯈꯤꯕꯒ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯍꯦꯛ ꯍꯥꯠꯈꯤꯕꯒ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ, ꯑꯗꯨꯒ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, UAE, ꯗꯨꯕꯥꯏꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ USAꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯊꯝꯒꯅꯨ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯗ꯭ꯔꯤꯕꯃꯈꯩ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ, ꯋꯥꯠꯂꯛꯂꯤꯕ ꯃꯈꯩ USAꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯟꯒ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯗꯥꯏꯔꯦꯛꯠꯂꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯦꯛꯁꯄꯔꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯁꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯑꯁꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯌꯔꯒꯤ ꯑꯣꯏꯕ ꯀꯣꯝꯕꯦꯠꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯗꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯆꯠꯊꯔꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ 1,100,000 ꯔꯣꯝ ꯏꯖꯔꯦꯜ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗꯁꯨ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯅ ꯍꯤꯠ ꯇꯧꯕꯗ ꯃꯤꯑꯣꯏ ꯈꯔ ꯁꯤꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯤ, ꯑꯗꯨꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯐꯥꯎꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯌా ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯂꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ 5 ꯐꯥꯎꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯐꯔꯃꯦꯁꯟ ꯑꯗꯨꯁꯨ ꯄꯤꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯥꯏꯊꯤꯕ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯕ ꯂꯩꯃꯥꯏ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜꯂꯣꯡ ꯑꯁꯤ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯆꯠꯊꯔꯛꯂꯤ꯫
ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯏꯔꯥꯟꯒ ꯅꯛꯅꯗꯨꯅ ꯂꯩꯔꯤꯕ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯁ꯭ꯄꯤꯌꯔ ꯑꯣꯐ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯑꯅꯤꯁꯨꯕꯗꯅ ꯃꯃꯥꯡꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯔꯨꯠ ꯃꯔꯨꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤꯕꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯄꯤꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯣꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯀꯥꯔꯒꯣ ꯁꯤꯞ ꯏꯁꯔꯦꯜꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯔꯨꯠ ꯑꯁꯤꯕꯨ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯗꯨꯅ ꯌꯥꯝꯂꯕ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯨꯒꯥꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯁꯤ $100 ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯗꯦꯕꯂꯞ ꯇꯧꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯅꯜꯁꯤꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯕꯦꯁꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯦꯄꯤꯇꯦꯜ ꯍꯕ ꯑꯣꯏꯔꯤꯕ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯁꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯍꯟꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯔꯛꯂꯤꯕ ꯂꯣꯟꯆ ꯄꯦꯗ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯊꯨꯒꯥꯏꯍꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯗꯤꯁꯃꯦꯟꯇꯜ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯔꯥꯟꯒꯤ ꯃꯃꯜ ꯍꯣꯡꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯄꯨꯊꯣꯛꯂꯤꯕ ꯐꯦꯛꯇ꯭ꯔꯤ ꯋꯥꯌꯔ ꯍꯥꯎꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯁꯔꯦꯜꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯄ꯭ꯔꯤꯁꯤꯖꯟ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯍꯥꯏꯕꯁꯤꯅ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯏꯁꯔꯦꯜꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯔꯤ ꯍꯧꯖꯤꯛꯁꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯁꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯕ ꯃꯑꯣꯡ ꯑꯃꯈꯛꯇꯤ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯤꯠ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯦꯖꯤꯝ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯁꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯑꯁꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯌꯨꯑꯦꯁꯄꯨ ꯌꯥꯕ ꯑꯅꯧꯕ ꯔꯦꯖꯤꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯇꯥꯏꯕꯪꯗ ꯑꯣꯟꯊꯣꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯆꯨꯡꯁꯤꯟꯅꯈꯤꯗꯨꯅ ꯑꯅꯧꯕ ꯈꯥꯃꯦꯅꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃꯒꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯑꯃꯁꯨꯡ ꯏꯁꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯕꯣꯝꯕꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯐꯣꯇꯣꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯦ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯎꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗ ꯇꯝꯊꯤꯅ ꯑꯦꯇꯦꯛ ꯆꯠꯊꯕꯈꯛ ꯅꯠꯇꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯗ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯀꯌా ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯏꯁꯔꯦꯜ ꯇꯝꯅ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯔꯟ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯣꯏꯒꯦꯔꯥ ꯗꯦꯕꯤꯠ ꯁ꯭ꯂꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯏꯁꯔꯦꯜꯗ ꯈꯛꯇꯃꯛ ꯍꯤꯠ ꯇꯧꯕ ꯅꯠꯇ꯭ꯔꯤ ꯏꯔꯥꯟꯗꯒꯤ ꯏꯁꯔꯦꯜ ꯇꯝꯅ ꯃꯤꯁꯥꯏꯜ ꯑꯃ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯔꯛꯇ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯔꯥꯗꯥꯔ ꯀꯌꯥ ꯑꯃ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯥꯗꯥꯔ ꯑꯃꯁꯨꯡ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯁꯔꯦꯜ ꯇꯝꯅ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯐꯥꯎꯕ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯗꯗꯨꯅ ꯏꯁꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯇꯥꯁꯤꯜꯂꯛꯇꯨꯅ ꯄꯣꯈꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯀꯥꯞꯊꯣꯔꯛꯂꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯈꯟꯖꯔꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯇꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯒꯤꯗꯤ ꯂꯥꯟꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯊꯤꯔꯤꯕ ꯑꯁꯤꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯗꯜ ꯏꯁ ꯅꯠꯇ꯭ꯔꯒꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯗꯦꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯔꯥꯗꯥꯔ ꯁꯤꯁꯇꯦꯝ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯍꯤꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯁꯔꯦꯜꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯑꯦꯅ ꯆꯨꯡꯁꯤꯟꯗꯨꯅ ꯌꯨꯑꯦꯁꯑꯦꯒꯤ ꯑꯦꯂꯥꯏ ꯀꯌꯥ ꯑꯃꯅ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯕꯒꯨꯝꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯄ꯭ꯔꯤꯁꯥꯏꯁ ꯑꯣꯏꯅ ꯍꯤꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯄꯣꯜꯗ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯨꯄꯔ ꯄꯋꯥꯔ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯇꯧꯔꯦ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯈꯨꯗꯝꯁꯤꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯔꯥꯗꯥꯔ ꯁꯤꯁꯇꯦꯝ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ
ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯥꯞꯂꯛꯂꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯗ ꯑꯇꯥꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯥꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯕꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ USAꯅ ꯍꯤꯠ ꯇꯧꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯤꯠ ꯇꯧꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ USꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯔꯨꯑꯣꯏꯅ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ USAꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ USAꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯁꯦꯠ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯨꯒꯥꯏꯔꯛꯂꯤ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯇ꯭ꯔꯦꯗ ꯔꯨꯠ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃꯒ ꯂꯣꯏꯅꯅ US ꯑꯃꯁꯨꯡ Israel ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯆꯪꯁꯤꯜꯂꯨꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯟꯗꯤꯁꯟ ꯑꯍꯨꯝꯗꯤ ꯊꯝꯂꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯔꯥꯟꯅ ꯁꯦꯔꯦꯟꯗꯔ ꯇꯧꯖꯧ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯔꯦꯟꯗꯔ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯂꯣꯏꯁꯤꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯔꯛ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ USAꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯊꯥꯔꯠ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯨꯊꯣꯛꯇꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯨꯝꯂꯕ ꯏꯝꯄꯦꯛ ꯑꯁꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯔꯁꯤ